Manipur Language Day State Level Celebration Committee na Sinduna Kuntragomdoi Suba Manipuri Language Day ngase Palace Gata Laiba MSFDS ta pangthokre. Manipur State Award for Literature 2021-2022 amadi 2023 gi mana aiba ahumda lanthokuna ikai khumnaba utkre. Manipuri loan asi India gi nipan suba schedule da cholabasu yetnaba amadi Wakhal Manadaba kya Leikhibana loan asi changkhibada amadi meeyam da pak Sanna khang-hanbada matam changkhibani haina Affairs and Sports Minister Govindas Konthoujam na phongdokkhre. Stat ki thak tang asi pangthokiba Manipuri Language Day gi thawramaduda Minister Govindas Konthoujam na makata na hai Manipuri loan asi matam sangna sitharurabasu loan asi nungsijaba language activist kayana kanna hotnabadagi loan asi tapna hingalaktuna ngaside classical language ki thak phawba yausalakle loan asi classical language ama oibagi criteria pumnamak matik chana leibana matam kharagi matungdade Manipuri loan asi classical language ama soidana oiba ngamlagani. Laibak tibadi aikoi ki marakta loan asigi matangda yetnaba kya Leikhibana loan asi chawkhot hannaba honabada mangam sanba ngamkhidabane adubu matam khara khongpham halurabasu ngasidi khenaba wakhalon pumnamak amato oina yashinaduna loan asi national platform da sijinnaba fawba horaklabane khunai amagi manglam charamadi tunglam char haibasi khunai adugi nat loan amadi mayeki makha poli Manipuri loan gi oinade hiram amatada awatpa leitre masimak aikoi gi laibak phabani haina su Minister Govindas Konthoujam na phongdokhi. Ada akoi gi yetnabi ama leibasi akoi gi yetnabi ama leibasina khara thengtha hobane na koina lawba da thoidongna lanba oigadaw mande dana akoi gi mayek masing adu oigadabani achuk oigadabani haibada sanglaw matam ama koina manghan gare Aina sata ujai madadi when akoigi kok amasung when we ours akoigi kok siga khut siga koi samjinadana koi amatoina satpa matamda thingbangam madawudi laite na khalle akoigi culture akoigi tradition maramdi akoisi hujik arts and culture da ngasa haibe gi badani Manipur gi raslila se classical dancing hali ne koi adile akoi Manipur gi akoi nat sankritan classical akoi kenona lawrabane akoigi aduga sanabada songdi yangbiyo akoisi akoigi leiriba per capita yangkanda akoigi performance our contribution to the nation sida koi contribution sa sukimatik chawna leigre akoigi Tauramaduga Mari Lainana Education Minister T.S. Bashanda Kumar na hai India gi oina classical language taruklei Atuba matamda Manipuri loan asisu classical language amagi thakta pukhatuna tare suba Indian classical language ohenaba kana honari Manipuri loan asi chawkhot hanbada art and culture ga choba mari leinai ngasi piriba award sing asigi mathakta atopa award makhal ahum amasu pinaba lenga ki thawrang leire nauna pinaba thawrang tawriba award sing adude Manipur State Lifetime Achievement Award for Literature Manipur State Award for Translation amade Manipur State Drang Writer Award sing asi atuba matamda pinaba sem saba hore haina sumahana makata na phongdokhi Award State Award for Literature the nataba award ahum amaga koi institute tonaba start tonaba koi process tawzari ahan boina Manipur State Lifetime Achievement Award for Literature ani suboina Manipur State Award for Translation ahum suboina Yamaroi basi young writers encouraged on about Manipur State Young Writers Award will be given. Adu sahi kuncha mangagi akhigi iningtho tamo sahi kuncha mai makhagi leiba youth singse moi de encourage on about to Manipuri akhigi language sibu promote on about moi de su encourage on about damata adugumba award ahum se akhoi institute athu matamda tawni masi process tawjare habs me amdai thamjari Nakal amaromda Tauramadugi athoiba mitunglengi warol piraduna Rajya Sabhagi member Ningthosana Jobali sembana hai August kunasi starasigi oina yamna chawthok chaningai oiba numit amani kumjali singamaga chamapan marifutara nithoigi numit asida Manipuri Konkani amade Nepali hari balon agum ase India gi nipan suba schedule da chanduna major Indian language oina lauthokhibane laibakti badi Konkani amasung Nepali lona khongpham khara mang thana chatkhraga Manipuri lona khongpham khara khajek Thinthakhibani thawong asi nungnang ningai oi Konkani amasung Nepali lona India gi sel mayekta yawkhraga Manipuri lona ngasi fawba yawba ngamdana leiri hiramasiga mari leinana kumjale singani kunmathoi da India gi finance ministry da khanghanbada laikre
Finance Ministry ki maikidagi su Reserve Bank of India da instruction pikrabasu Manipuri lon ase India gi sel mayekta yauhandana leiri chahi ahum helaba si fawba karigidamak India gi sel mayekta Manipuri mayek yaudribano haibagi matangda matik chaba paukum piraknaba thasigi taratarukta RBI gi governor da aiba chero thakre masigi paukum ama atubada soidana laklagani hainasu MP Ningthau Chauba Leikhibana maka thaki kasigi thauram aduda aiba Dr. Irungbam Devenda Manipur State Award for Literature 2021, Maibam Navakishoda Manipur State Award for Literature 2022 amadi Nahakpa Marunada Manipur State Award for Literature 2023 piduna ikai kumna bodki. Loan kungani thoini koi gi schedule da ai schedule da chalaga lariba aduga ai koi ga chaminaba singsu aduga hana chalamba singsu hodi amna phajana makoi gi ti tawom thopa ai koi chumna kha ki schedule da challe haibi harau badu khapta na taba schedule chalaba matungda lol dugi damakta tawon thoko mayam do hoji yamna koi gi khongjen yamna atopa state singi aduga atopa lon singi do honari aduga koi gi oina di kitang masa koi goza BC na su thambi ke ba koi si yamna di koi gi lon sing na khunjaba aduga yamna su koi gi maru hapa aduga koi na hola ga da badi khara taphawa adugi wafam dugi nuai to du so ina mayam da share to jari